Mahairoi nupamacha ani thiva khangdana lediba asingi matangda semkiba JSC ga Manipur gi Chief Minister Nongthombam Biren ga unadana wari stanakre unaba aduda mangkiba angang ani fangdriba fawa pak sana coming operation chatharagani haina JSC da thasba pirakre JSC na Governor Anusuyawi ke amadi MP Ningthau Lestemba sana zawbaga su unaduna Mangkiba angang ani fangnaba thivinaba memorandum pisinduna taksenkre madudasu governor amadi MP Ningthauna thasba piraki hari Ningthauzam Anthony alias Temba Singna amadi Maivam Avinas alias Khava mangkibada semkiba JSC gi ko convener Khundrapam Lokendra na hai ngarang ayupung mapan lom taba matamdagi sekmaida chatkani haina thokiba angang ani adu numidang thenglaba fawa hanjilaktabadagi yumgi mioi singna police ta missing report ama tawraba matungda police na makoina Paikiba phone sing adu track tawduna yengbada angang anigi mobile phone ani adu Senapati gi mafam amada tadura leirambadagi Senapati police station da hairaba matungda Senapati police na yenglubada leire haraki madugi matung thaudok asigi matangda achumba thiganaba chief minister da memorandum ama pisilubada CMN Birena angang ani adu fangdri fawa thigani hauzik su makoigi aroiba location aduda coming operation chathaba haukre haina fongdoraki amaromda angang ani mangkibagi matangda achumba wild fanghalu haina Johnson Higher Secondary gi mahairoi singna ima kaitel fauduna wahengbam leikai Kaisampa Junction amadi Kaisamtong hodam leirak fawa khongchet chatlaba matung yamlaba police personnel singna tankaidun irang laksinki Angang sinjep atubu matamda kannabu ngona jage na simna mataja kire yam kanno yuji public tori ngi to jare koi pun khada biu gari ge angang sinji chai taraga pan gi makha gi ti gumba lan ngi changhin dana ba sim yam ko ta bigre da hajar lawre ha bagi kanu jumadi net to buta phone du di senapati je leire na senapati lawre na atu pa jaga ma jang chung ga angang adi mo yuji aro ba pom ga mo na phange ja ha bagi angang an gi le gi ga chi angang ji phab de yok ba Kuki singai jare, makoi di lebar jaga amak makoi na hang lere di pom itu na kocel lere, itu apa jaga amak na masih na mana tu hybrid, yang tu na pan betul lagi, apa yang tu ada biru.